Handak pangthokkadouriba Manipur Legislative Assembly gi nongju Meepham Asida Manipur Dagi Assam Rifles Louthokkhinaba Warep Loubiyu haina Singjamei Lilong Meira Paibi Apunba SILIMPAL na leingakloi pukning chingsillakli Hiramasi matang dengan Manipur Press Club te pangthokpa pau gi Meepham amada wafam masing phongthokladuna SILIMPAL General Secretary Sanjibla Khaidemna hai Mamang Chehi May ahumdagi haukiba irang asida micham miyam ngakpigani haiduna leidiba Assam Rifles na nakal namada leptuna leikiba asi laibak thibade Kuki kulai paiba singi marumda Assam Rifles na leikiba maramna micham miyam da phone na bomb amade nongmai gi landa chathade Amaromda kuki kulai paiba singi land asibu thengnana bathorakiba maitegi khul ngakpa singna awaba kaya mayuknade Masida sunatana State Force ki personnel singna kuki kulai paiba sing thengnana bahonabada Assam Rifles na atingba pibagi thodok kaya su thokiba lekre asi gumba kaya asina kuki kulai paiba sing asi Assam Rifles na kankhatuna thamli haibagi khudam oide pumnamak sing asi yenglaga Manipur piyamna pamnadraba Assam Rifles asi Louthokkhinaba Manipur Legislative Assembly gi nongju Meepham Asida Warep Loubiyu haina mahakna makha takhi Kamjong district ta Ising isaw dong na nongmagi hengatlakliba changsillakliba immigrant singsu AR gi mamangotani sugunuda miyamu ngakpi senbigani haidona lairiba state post ta AR na yengkiba miyengdo miyamna su hena ubirangani ngasi ingna jingna laijaramlaba jiribamdasu misimina thokjelle kukina nongmai Bong kapsinduna mayum makai tumna mai thaduk bikre tangdu laita da bapunsi amada lanjena duna lairi asipuna makse handak phamgadoriba assembly miphamda khana naina duna AR Manipur Dagi Louthokkadabani aduga atopa force amna mahut sindalaga Manipurda kuki chathariba lana se athumaba matamda loisin binabagi damak sarkar gi pukning chingsinjari